खरुंजरे ISTV पाउमिंग ताबिरिबा सिंगु तराम नोक्चरे उजुमरोइबा पाउ नेपाल दा चही मरफुमाथोई गी मनुंगदा ख्वाइदगी कनबा युआर हाबदा मियोय चमापन हेना सिरे कया अमसु अकाय अतुई सिंगी मरक्ता नंदुना लेरे मणिपुर दसु जर्नलिस्ट सिंगी वेस्ट बोर्ड अथुबा मतमदा चनाहलु हाइना IJU गी नेशनल सेक्रेटरी गितार्था पाठकना हाइख्रे अमदी साम कुमंगा सुबा खोंजोम लाल निंगसिंग थौरम खोंजोम तेंगोल लंपाकता पांथुख्रे हौजिमा पुंग पाउ ngasi pung 12 minute ni phu khara helakpada Nepal da chahi marfumathoi gi manungda thokpa khwaidagi kanba yuhar habada mi chamapan hena sire kaya amana building ninkhai bagi akai atoi marakta nanduna leire mi asiba masing yamna hengalakhi gani haina thajanare yuhar habadu da Nepal gi mafam kaya da building ninkhai ba madi lambi thong kaya amangata thokre ngasi yuhar habadu Nepal gi Kathmandu dagi nongchuklom da kilometer marfurom chatlaga leiba tourist spot ama oiriba Pokhara haiba mafam asida epicenter oike second kunlom yuar hakiba adu Richter scale da 3.8 yauke yuar haba aduna maram oiduna Kathmandu gi airport thingjin khibaga luinana flight khudungma cancel tawkhre amarom da ngasigi yuar haba aduna India gi Delhi UP gi mafam khara West Bengal Bihar Orissa da su mi kaya ama sikre Misi Minagi Sangasi Hegalakpa Yari Hari West Bengal gi Malda da school amagi building nikhaibada angang mahiro yangkhai asopan nangle yuar habasida awa anataraba sing mateng pangnaba amadi ningkhai khraba building singna nansin khraba mi sing lokthoknaba India gi rescue team ama Nepal da sangsin khre yuar haba asina Sikkim yauna awang nong pokki mafam singda sandoke Manipur da su yuar haba asi ayuki pung 13 minute ni futare lom tabada sandorake Imphal City manungda yuar haba aduda yum amadi dukan yauna office ki building kaya da lairamba mi sing lambi da chenthokna duna leinake yuar hakiba aduda Manipur gi oina hojik fawada chauna amang ata thokpa madi asopan yaukibagi paw leitre adumoina mag wangkhai da leiba wangkhai model school gi class 10 gi ground floor gi faklang gi sarukta chekhai khre oza amadi mahiroi singna phongdorakpada ningthina quality control tauna school asi senjin bidrabadi makhata na mahiroi sing mahai tambibada akiba leire haina mai leinaba singi pungning singsilakle makhata na apna class to budabasi building gi phibam sida apni ki ba ma leire aduna athu matamda government gi side gi miyeng sangbiraga apni education department gi side miyeng sangbiraga athu matamda mizoram lokhalani ngai dai makhata na class to buyana na Manipur da su journalist singi West Board athuba matamda chanahalu haina IJU gi national secretary Gitartha Pathakna haikre ngasi Manipur Press Club ta paumi singa unabada Gitartha Pathakna makatana phungdokhibada Indian Journalist Union IJU na West Board state asida chanahanbada paliba sarkar asigi matik saba mateng changi hojik leibaga sida inflation gi sang wangkhalakpana publisher amadi journalist union gi marakta afaba mari ama thambaga loinana West Board chanahanba tangai fade haike but now time has come now see in this days of price rise in these days of inflation it is very hard to live so I request the management to give as far to implement the West Board and whatever the provident fund and gratuity, whatever other benefits we should get as per that provident fund and all other labor laws, we should get our legitimate pay. That is our motto. Paumi Singa Unabaduda Press Council gi member Kesav Datta Chandola Amadi All Manipur Working Journalist Union gi Working President Ratan Luangsa Susarukya Ke Ratan Luangsa na phongdokhibada IJU amadi PCI gi member anina Manipur da lagliba sigi maru oiba maramdi state asida leiba print amadi electronic media gi working condition yengsinba amju gi annual election gi sem saba yengsinba amadi state asida West Board chana hanana bagi pandamdani haike Press Council of India gi member Kesav Datta Chandolana phongdokhibada Manipur yauna awang nongpok lamdamda phongliba electronic amadi print media da thabak tawriba journalist sing amadi publisher singi marakta afaba mari thamgadabani publisher amadi journalist sing imung amagi miyoi gumbani DABP 2007 gi chana kanglon state asida su chapsana phanghanaba state sarkar da appeal tawki
स्टेट असिदा लैरिबा जर्नलिस्ट यूनियन अमदी पब्लिशर सिंगदा मतम मतमगी पांगबा याबा मतेंग PCI गी माइकेदगी पांगनी हाइना थाजबा पिखे। मेरी सबसे पहली डिमांड है आपकी मणिपुर सरकार से ही नहीं, पूरे नॉर्थ ईस्ट के सभी राज्य सरकारों से कि वे अपने स्मॉल न्यूज़पेपर्स को, मीडियम न्यूज़पेपर्स को DABP रेट्स दें। जैसा कि यहाँ है कॉलम सेंटीमीटर, अब DABP में कॉलम सेंटीमीटर नहीं चलता है, वहाँ स्क्वायर सेंटीमीटर चलता है। तो ये मेरी रिक्वेस्ट है और उनको विज्ञापन देते समय उनके साथ थोड़ी सी प्रायोरिटी उनके लिए फिक्स की जाए, अन्य तरह की सुविधाएं भी दी जाएं, ताकि हमारे इस नॉर्थ ईस्ट में, मणिपुर में हमारे पत्रकार साथियों का और हमारे जो पब्लिशर हैं उनके बीच में भी अच्छा सा कोऑर्डिनेशन हो और वे दोनों मिल करके इस राज्य की, पूरे नॉर्थ ईस्ट की जनता की दिल से सेवा कर सकें। ये हमारी नॉर्थ ईस्ट की सभी राज्य सरकारों से हमारी डिमांड है। मणिपुर की निंग तंबा मांगदनबगी दमक ब्रिटिश की मायोक्ता इंसोलिसिंग अमगा चनिपाल मरफुद्रा माथोइदा सोंगनखिबा खोंगजोम लानफमदा थवाइना पोंथा पिख्रबा मणिपुर की अथौबसिंगी मफमदा हाइकत लेकत तमदुना साम कुनमरी सुबा खोंगजोम लाल निंगसिंग थौरम खोंगजोमदा लैबा टेंगोल लंपाकता पांगथुख्रे। खोंगजोम बैटल मेमोरियल सेलिब्रेशन कमिटी अमसुंग मेजर चोंगथामिया मेमोरियल कमिटी न सिंधुना पांगथोकिबा थौरम असिदा लानफम मदुदा लुचिंखिबा मेजर चोंगथामिया अमसुंग सखंगौद्रबा लानमिसिंगी मितमदा हाइकत लेकत तंबगा लोइनना तर्पण कत्तुना इकाई खुमनबोटखे। थौरम असिदा प्रोफेसर युना मोहिंद्रो, मणिपुर सरकार की कंसल्टेंट RK निमाई, LMS लॉ कॉलेज के प्रिंसिपल ओइरंबा RK जलजीत, वुमेन कमीशन की चेयरपर्सन ओइरंबी डॉक्टर सोंगथाम जामिनी सुसरुगिया के वांगांखिबसिंगना एंग्लो मणिपुरी वार की अरोइबा लानफम असि एप्रिल 15 दा पांगथोकदबनी तुंगी मिरोलबु पुवारी लानना उहनखिबा असि लाइबक थिबनी एप्रिल 19 दा खोंगजोम लाल की अरोइबा लानफम थौरम पांगथोकलिबसि कमिटी की मियामना मतम पुंबदा सुमथोकनबा होनगदबनी फोंदोकनखि। Tenggol lampak kali di tengah kori ni. Manipur tenggol si sudah fulle agama je British ka lan pun lagi bini. Maduri di lampak tu ni na tenggol lampak kori. मणिपुर प्रेस क्लब दा वुमेन्स वेलफेयर ऑर्गेनाइजेशन कंगले पाकना सिंधुना अथौबा सिंगी निंगसिंग थौरम पांगथोख्रे। थौरम अदुदा नाहारोल थौदांगी एडिटर लोया लाकपा वुमेन्स वेलफेयर ऑर्गेनाइजेशन कंगले पाकी प्रेसिडेंट KSS बालालैमा, कंगले पाक वुमेन्स वेलफेयर एसोसिएशन के प्रेसिडेंट मेमचा लैमा, चितुआ की प्रेसिडेंट पूर्णिमा सिलैमा, ह्यूमन राइट डिफेंडर मणिपुर की प्रेसिडेंट जोई चिंगा खमना मरु ओइबा मियोसिंग सरुक यादुना अथौबा सिंगी फोटोदा लैसु कत्तुना इकाई खुमनबोटखे। रिसोर्स पर्सन ओइना मोइरांग थेम रंजनाना मतम अमदा निंथों मचा सिंगना लिंगजेल मानदबदगी ब्रिटिशना कुदोंग चाब लौखिबनी लंदम सिगी अथौबा अथौबी सिंगना माइथीरगनी खंगलबसु लाल छोकनादुना थवाई कटखिबा अदु ngasigi मिरोलना काओइदबनी हाइखे। मथौना मोइ मरिंजेल होय अदु सिंगदुबो अखोइना निंगसिंबा ngasi मिरोलसिना अदु मगी थौना स्प्रिट तो हंद्रबा अदुगा अखोइ यूनिटी ओइना लेरबा अतोपा कना सुलक्षण नमोय करा सुलक्षण नमोय मसे थमदर। सेरिकल्चर डिपार्टमेंट एप्रिल 19 चथरखिबा कोकुन बायर्स एंड सेलर्स मीट संगाई पाटलैबा सेरिकल्चर प्रोजेक्ट मैनेजमेंट कॉम्प्लेक्स सॉल्यूशन क्रे। थरमसिदा सेरिकल्चर मिनिस्टर गोविंदास कोंथौजम, डायरेक्टर W इबोहल, रिसर्च एक्सटेंशन सेंटर इम्फाल के साइंटिस्ट डॉक्टर L सोमेन सुसरुगिया के। मिनिस्टर गोविंदास कोंथौजमना स्टेट असिगी कोकुन फार्मर सिंगना मगुल लैबा अमसुंग पोथोक हेना कोकुन पुथोरकपा से पुकलिंग थौगतनिंगाइने मपान की मियोय सिंगना मणिपुर की मगुल लैबा कोकुन यामना पामे सही अमदा कोकुन मरी मंगारक लोकनबा पांदम थमले मसिना माय पागलबदे क्रॉप अमदा केजी लिसिंग निपान पुथोकनबा होनरे फार्मर सिंगना पुक्चेल सेंगना सुनोमबगी हाइनबी लेहनबा मथौ ताई लौमु सिंगी दमक अंगम थाकता मतेंग पांगनी हाइके। अखोई फार्मर सिंग दा यामना कोऑपरेट तौबा दरकार ताई व्हाटएवर फार्मर सिंग ना हाइबसे मंगम सो मंदबसे इशोर ना सो कोई डिमांड तौल कुलंग से बीबिंग हमथे बट ही लिसन्स टू अस माते कोई ना हाइब ताबीबा माना कोई दा मोहन बीबी दबना तो वांदो मने ताबदे कोई दरकार ताई अदुने यारे मखे मते पांगम सो होना दरकार ताई लोय न पांगम हमदगसो देयर आर सो मेनी लिमिटेशंस आर हियर व्हिच वुड परमिट अस टू हेल्प what they demand.
Serigi Director W. Ibohalna handa pangthok liba meet asi Spring 1 crop ni ani suba crop kisu pangthok na bahonari meet asina laiba yon ba singi marakta sauna kana ba pire loinana quality kokun kg lising tare lom puthoki kokun puthok pada sothari ba mafam sing amadi makhoi na thengnari ba khudong sada ba sing khangdok na ba honari haiki farmers sing puthoi ba kokun quality legadi buyers sing koi dan da ne masi you have a problem with you. I appeal to all my staffs and farmers to say not to lose your patience, interest in Diocesan Social Service Society, Imphal amasung Voluntary Health Association of India ga punna khusan naduna World Malaria Day gi thoram ngasi thangoi banda leiba NCC ground na pangthokre. Invest in the future, defeat malaria haiba team da pangthoki ba thoram aduda Thangruban Kendra gi MLA KS Joy Kisan DSSS ke Director Reverend Dominic Kanmai amasung miyoi kyana sarukya ke MLA Joy Kisana mamangai dagi malaria na naduna miyoi bagi punsi kaya mangkhre adubo haujikti khara makhaidi pharabasu pungpha phabadi oidre maram sina awareness kaya pangthokpaga loinana ngasi sathaga dawriba mass rally asina Manipur da leiriba miyoi khudingmakta paujel piba oirasanu Manipur dagi malaria muthatpa ngamnaba honasi haike malaria si kala khedi koi khabal na me lawu ngame adu positive issue masida totally control to have in the tree masi leiriba koi saka de really is na su koi Manipur ne anda chawai thelma piraga Manipur su malaria ke lena se amola thuk to ko sino haina sor jari Tungda signature campaign haudokpaga loinana Imphal city manungda chatkadaba rally MLA na lamthake World Veterinary Day Manipur dasu Blue Cross Veterinary Clinic Singjamai Chinga mathakna sinduna thoramasi pangthoke Thoramadu retired IPS Sarang Themanaubi International Bar Association London gi Nongmai Kapam Jotin Clinic asigi Chief Consultant Dr. Harnet Hizam Yauna miyoi kyana sarukya ke Dr. Harnet na World Veterinary Day 2015 ge sarukamo oina numinini supna free camp amasu pangthokle masigi pandamdi miyoi baga tona tinaduna leiriba jiba kayasu na da yektana lehnana ba pangthokpani haike sahi gi oina tonga ma thim pothore handaki 2015 asigi World Veterinary Association na sigumban World Veterinary Day sida pangthok abaida mutam koina puthok chariba thim madudi hoi vector borne disease hana mari leina basinda puthok thim ne do prithvi pumbagi masi masigi thorom masi pangthok chari M2 kamasung MGO gi Jesina Taliba Davi Singh Pitho Haina Lagiba Tang Kuntare Tagi Kunmapan Fauba Seize Work Strikes and Singadoriba Sida Employee Worker Amadi Pensioner Singasu Sagat New Delhi gi Pragati Maidanda Thasigi Kulumdoi Dagi Satharakiba Ahanba Indian Global Exhibition on Services nga solution kre India Dagi Service Sing Malem gi Lebak Sing da Yahunana ba Pandam da Department of Commerce Government of India Services Export Promotion Council amasung Confederation of Indian Industry na puna sindu na pangthokibani nimit humni gi exhibition asida Manipur gi su Government Department amasung Lanai sector kaya na sarugya ke DIPR gi Director Somorjit Salamna asigumba exhibition asina state asigi potential utokna bagi kudong saba ama phangbaga loinana exhibition asida sarugya ba lagliba singda interaction tawnaduna media amasung entertainment sector na senate londa sauna ahongba ama purakpa ngamgani haibadu khangmangame matungda su asigumba exhibition singda sarugya na ba honagani haike khigi global services ki exhibition habidi marina service sector da lariba service andigi opportunities mayam se sigi akhoi gi ahanbada akhoi state ki oina akhoi potential si mayam da khangan nabagi akhoi showcase tawba service department akhoi gi Manipur gi department mayam amagi marakta akhoi DIPR su akhoi gi Manipur gi oina akhoi gi potential si showcase tawba yaba amadi akhoi na thiba yaba akhoi na opportunity explore tawba mayam ama Madugi ayamba sagatpa platform ni masi hariba sugumba platform sida akhoi media and entertainment gidi yam chawba thodang ama lei ado ngarang desu khoi conference yawjabda adum
मसी खंग ngami akhoi gi media and entertainment industry se kyam yamna masi powerful ba industry oirage amadi kyam yamna economy chaw senthok leiba sector am oire habsi Kairao Maktingda Laiba Primary Health Center da KCP MTF ki Secretary Finance Angau Sana Luang na thokpa Cherol amana lupa lakh tara gi demand tawriba asi handokpiu haina Health Center asigi staff sing amadi lekai miyamna wakan from chatakre staff amana phongdorakpada yamlaba senfam pinaba hairiba asi handokpiu natrabadi staff sing thabak leptuna leikiba phawbu yai masida thorakpa apaphatagi daita demand taliba kangbuna pugadabani haike Trinamool Congress ki Vice President MI Khana pung kunmari chupna mathau tawhananaba honariba Primary Health Center asida puba thangba ngamloidaba sel gi demand tawriba asi handokpiu haike Manipur gi oina education amadi health ta demand tawbagi hainabi natraga demand tawbagi niyom se handok piduna prajaga ireiba ke seba tawriba ichilinaw singa nungsi sanana eminana ba hotna biyu haina ekoi media gi thongda apin tawjari Directorate of Ayush Nasinduna Chathariba Manipur State Arogya Health Fair 2015 gi sarukam oina ngasi Manipur Film Development Society da Ayush ki Dr. Kayana lemna layeng baga loinana hidak langtak sing yenthokre April kunmathoi dagi hogduna me manga phawba chathagadoriba more gi kondong lairembi haraubagi thoram manung asida kanagumba lup amatana Imphal More lambi da ban blockade tawbidanaba lai harauba committee amasung Maitei Council More na appeal tawre Mahakabi Hizam Anganghal Lekidabagi Humbudrani Thoi Suba Kumon Thoram Pangthokpaga Loinana Mahakabi Asigi Memorial Complex Amasu Hangdokre Mahakabi Hizam Anganghal Singh Memorial Celebration Committee na Sinduna Ningom Thongjau da Pangthokiba Thoramaduda Thongju Kendragi MLA Thongam Biswajit Committee gi President Thokchom Kunjaras amadi Professor IS Kangjam na Chingba Miri Singna Thorom Pusingoina Sarugya ke Thoramaduda Lekhidraba Mahakabi gi Machanupa Ice Romoni na Apokpana Hinglingai Matamda Pangthoklamba Thabak Thoram Kaya Singthake MLA Biswajit na Lamdamasida Masak Naiba Miri Singh Ningsing Khubam Thambagi Chanabi Watn Lady Miri Khudingmak Lam amada natraga amada thoidokpa magunga loinana pithorakpa ngaktani mana apamba lambida chatuna khonarabadi makok thongba miyoi oiba ngamgani Kendra sigi manungdasu lingjen manana amaga saugatminaduna khonaminarabadi mikok thongba miyoi kaya puthokpa ngamgani phungdokhi Preservation akoige tawbasi akoida iwar barpadana tawba akoige aphawba magul leiba akoi prithvi da akoigi leiba bikhraba lamjidagi thoktabana tel loina muk thoeba aduba akoigi leiba preserve tawbagi changji ya wat prana khaleba akoi naijeri se akoi sagi personal oiba akoigi view gi natabida akoi government gi side gi chu akoigi leiba museum oro ama oro akoi si atokpa lamda akoi chatlaga leiramba port seida iwar barprana khanjeba Thongju Kendra Green Revolution Apunba Luki Ahanba Foundation Day Pangthokibaga Loinana Thamliba Pandam Pangnaba Honamina Si Haina Thoramduda Sarugyakiba Singna Phongdokna Kre Phaija Leitong Makha Lekai Maibi Lampakta Pangthokiba Thoramduda Kendra gi MLA TS Biswajit amadi Atai Masak Naiba Miyokyasu Sarukyake Khurai Kendra da Paikhaliba Thabak Thoram Singi Matang da Kendra gi MLA bu Mingsat Thiba Yaba Mawong da Media da Phongdokhibabu Khurai Block Congress Committee na Yaningda ba Phongdokpaga Loinana Sengdorakle Committee asigi General Secretary Laisemba Thongamna Phongdorakpada Kendra sigi Chingkhai Singda Kasturba Gandhi Balika School Sai Haibasi Aranba Wafamni School asidi Imphal East ki oina Androda leibani Chingkhai Singda Sariba asina Co-Education Residential School ni School maming phawba khangdaba mi amana MLA bu mingsat thiananaba phongdorakpasi laibak thibani School asi Reserve Forest area da sai hairiba asisu Ministry of Environment and Forest ki clearance yauraga sakhibani Zinga humdokhiba MLA ga mari leinade contractor da tainabana fagani Kendra sida paikhaliba RLI scheme sing loiduna thabak haugadabagi ngaiduna leiri hiramasigi matangda apen da leirabasu department ki official singda wakat lubana chungani Kendra sida MLA gi miyeng makhada saukhat thorang kaya paikhatli asigumba phibama sida MLA bu mingsat thinaba khonaba haibasi rajniti gi akhuba miyengi makhata na awai akhum tongnabagi mathau tade haire Presta karida akoigi yamna mamut tadana migi chillaba mayang leba ki paw hapkada posida koi masen mamut ita tadana ben school maming go khangdana sengthok singjin tawna ba adagi lambi thongi kadai de semi kari scheme lai go khangna smai sengthok singjin tawse matung dadi tawna da pamjai Amar
अमरोमदा खुराई केंद्र की मनुंग चनबा मोइरांग कंपू साजिबतगी कंगला ताबा किलोमीटर 5 रोम सांगबा लंबी असी लोकल एमएलए ना यंगसिनबिदबदगी लंबी असिदा मियामना चतोक चसिन तौबदा खुदोंग चादबा कया मायोकनरि हाइना लमदमदोंगी मियामना फोंदोरक्ले Tinsit Road amadi ukrul lambi ani samnahaliba yamna maru oiba lambi asi ngasi phawba semjin bidabadagi accident thokpa yaure MLA masada khangalabasu thausadana leire RLI scheme gi makhada lawfam singda ising phangangani haiduna thabak haukhrabasu hauzik phawba ising lokhong yobagi mahutta drain sing oina phumjin khibana ising phangdre MLA masung mari leinaba singna athuba matamda miyeng changbiu hairi NG Mani College की प्रिंसिपल ना कॉलेज असिकी कॉम्प्लेक्स ता NG मंगी हायर सेकेंडरी स्कूल कौबा अमा लिंखत लगा महिरोई सिंदगी CBSE की परीक्षा थानबा लुपा लिसिंग कुंदगी कुनमंगा फावबा खोंगले हाइना KCP माउस ना मीडिया दा फोंदुरकलिबा वाफमदु NG मंगी हायर सेकेंडरी स्कूल गा मरी अमत लेनदे NG मंगी हायर सेकेंडरी स्कूल दी खाबे सोइदा लेबा स्कूल दी NG Mani College na खुराई चायल थोंगदा लेबने अनि असि तोंगान तोंगान बा इंस्टीट्यूट ने वाफम असि की मतंगदा NG Mangi Higher Secondary School na सेंडोखम थोई हाइना NG Mani College की गवर्निंग बॉडी की प्रेसिडेंट निमाई चाना ngasi Manipur Press Club ta pangthokpa pawmisinga unabada phongdokre college asidi CBSE gi exam amadi CBSE gi niyom gi matangda college authority ga karigumba amata mari leinade haikhe ꯑꯩꯈꯣꯏꯒꯤꯁꯤꯅ NG Mani College ꯍꯥꯏꯕꯅꯤ 1986ꯗꯒꯤ establish ꯇꯧꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯒ꯭ꯔꯤ ꯑꯦꯛꯖꯥꯝꯁꯟ ꯀꯟꯗꯛ ꯇꯧꯅ 12 ꯀꯟꯗꯛ ꯇꯧꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯈꯣꯏꯗꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯥꯔꯖ ꯇꯧꯔꯤꯕꯁꯤꯗꯤ NG Mangi School Higher Secondary 라 ꯈꯪꯗꯦ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯃꯈꯣꯏꯒꯤꯁꯤꯗꯤ ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 5-10 ꯐꯥꯎꯕ Param Girot. Aduna, Masaki Toriba Charse, NG Mangi School Sidani. Aji Hari Vachila Songi, Yaolo Kambuduna. I misunderstand Tabutaki Kainukangi, Maminje, NG Mani Romda, Tangilega Pepota, Happy Kibaneva. Nationalism, patriotism, amadi yalhomigi ngamkai kahendaba haibasida based over good governance ama thamnabagi pandamasina regional party gi khwaidagi maru oiba agenda ni haina MPP gi president and Sobakira Nangasi party asigi office da pangthokpa pawmisinga unabada phongdokre Indigenous People's Front of Tripura gi president NC Deb Burman amadi general secretary Agor Deb Burman bu opagi thoromga mari leinana pangthokiba pawgi mifamaduda Sobakira namakha taraduna North East Regional Policy Party gi member ama oiriba MPP amadi Indigenous People Front of Tripura na amaga moral support pinaduna lagliba ADC Mikhalda amato oina thengnaminagade Regional Party ani asina yalhomi kanba amasung territorial integrity ngakpa haibasina khwaidagi maru oiba agenda ni haike Indigenous People's Front of Tripura gi President NC Deb Burmana handak me gi tang ahumda pangthokadoriba Tripura gi ADC Mikhalda IPFT na sauna mai pakpa ngamgani haibagi thajabalei MPP amadi IPFT gi leinariba mari asi afaba governance ama lehanana ba rashti gi mari ni haike The ruling party CPIM, it is called Leftron, and a defender of Leftron, they are fighting for grading all the seats, 28 seats. On the other hand, there are the contenders like the National Party Congress, INC, Indian National Congress, and obviously BJP. Jenims ki regular tanabagi damak DPC mayuna kraba contractor leriba staff nurse singna regular tanbio haina ngasi Jenims da wakani from chatakre Staff Nurse Association Jenims ki President Jayanti Laishramna Sarkar na Jenims ki anoba nurse amata hapa yaroi DPC face tawduna hojik ICU amadi ICCU da mathau tawriba nurse Nifuni pana sigi matangda sarkar na athuba matamda thabak pakatrabadi makhal makha kayagi khongjang sangsilagani haina phongdorakle Achauba laujabani aduna yaragadi thabak oina pangthokpina raknabaso akoi association gi maikai desu akoina haijari regular oina onthokpirakradi akoi akanba khongjang kaya ngasi jangi sidagi hena akanba khongjang akoi strike chathari sidagi ahenba tauba yaba akoi chu lokhacharakani
Amaromda Jenims da Housing Toliba Watokasiki Matanda, Jenim Society President, Chief Minister Okram Ibobina, Tubumatamda, Warishin Amapurau, Dr. Ramadi Nursingna, Matau Lepagi Kongzang, Handoktuna, Atopa Pambai Sizinaduna, Miam the Tenariba Kudung Sadabasi, Kokananaba, Kongtang, Lokaluhaina, Desana Dabi Taude. Desangi office the Pangtuki Ba Paumisinga Unabada Desangi President Angambana Jenimski Dr. Ramadi Nursingna Director Gi Matakta Siriba Maral Amasung Makoina Taliba Dabi Asi Kadai Pawa Chumi Haibadu Yangsin Bahuragani Dabi Pangnaba Sangsiliba Kongjang Asina Manipurgi Mapam Kaya Dagi Lakpa Anaba Singda Kudung Sadaba Kaya Mayok Nariba Asi Tawholoi Dabani Haike Dr. Singnesu Ko Sizwa Isaina Tab Atopa Haiba demands ng pangnaba ki education no changjan view atu state government su domin election bagi mahuta Jenin society ki president ori ba CM bo binesu wathok chi atu matam da losin na bo na biwa bo hamja appeal tawri Hayeng April Kuntaruk Nomaizing Numita Pripak na Lubasigi CSQ, GSQ, TSQ, Transit Camp Sing, Training Center Sing Amasung, Atay Loisang Singda Anirak Suba, Indian Colonialism, Racist Day Pangtukani Hari. Lubasigi Assistant Secretary Publicity and Propaganda Laibak Ngakpat Luwangi Cherolamana, Hariba Numida Sida Miyam Pumna Magna, Indian Forcing Asigi Mayukta Laiduna, Makoina Taukiba Saram Chatki, Lisat Kaya Adubu, Amukhana Kanglay Pakta Satharaktanaba, Apun Bagi Kholau Lauminarasi. Insolising Makatama Marfugi, April Kuntarukta Tokiba, Patoi Langzingi, Togdokta, CRPF na Micham Mari Hatkiba, Nongalaga Nupi Ama, Hatokiba, Mayang Lanmi Singi Tantiraba, Lisa Sing Adubu, Kanglay Puwarida, Hena Mayek Lana, Iduna, Lehona Ba Amasung, Malem Pumba, Kangananaba, Amade, Miyangi Takta, Yaolgi Achumba, Mawongda, Punna Kongtang Lominaduna, Madugi Mayokta, Pibam Jetna, Lanteng, Pimina Nabagi Damak, Numit Asibu Ningsingduna, Anirak Suba Oina Tauram Pangtokadabani Hare. All Manipur Working Journalists Union members Singi, April Thagi Cheng, Hayeng Dagi, Nimit Humnigi Manungda, Lowa Yaragani Haina, Amjugi, Acting President, Ratan Luang Sana Fundurakli, Magna Makata na Fundu Kibada, Tha Kudingi Amjugi member Gi Oina Pirakpa Cheng Asi, Matam Sana, Panganaba, Amjuna, Honarakiba, Adugi Sarukam Oina, April Thagi Cheng, Pitokani Hare. Back Mazariba Amjugi members in Maroin Handaki, elector. List of Fungiba, Sunny the Tried to Amane, to the Jeren Bodina, Yabrimova, 26, 27, 28, Nisida, Manipur, dress up the Lapidina, Sai Satachi, race identica, Vidagachi, and will be Agony. Kairang Lamdai Bung Club Ki Mui Singna Mui Ama SP tablet Chama Humputaret Nitrogen 10 Taret Ka Konana Hagatuna Kumidok Sorok Mapal Village Anti-Drug Committee da Sinarakle Hari. Mayang Imphal Thana Maning Laikai gi area da atopa laikai na mang sajinana ba honariba ase handopiu haina Mayang Imphal Yaifa Thaurang Nupi Lupna apil tawre Lubasigi Luchingbi PS Memana Laikai amata da mang ani laiba phatte haiba ahalaman singi pautak laibana atopa laikai gi mang ama sanana ba honarakpa asida ayaba pidabani haide ICAR Imphal da loiba yensing bad flu karamna lairambano haibadu athuba matamda miyamda khanganana ba thigatbagi thabak chathari haina veterinary scientist Dr. Blesasio na phongdokle Manipur Press Club ta pangthoki ba pawgi mifam amada magna makha taraduna bad flu adu Manipur da machinjak thiba lakpa lamgi usek singna sandoklamba yabagi chingnaba lai adubu sab saba ama khangdoknabagi damak kanna thigali haike Paugi Mifamasida ICAR Imphal Joint Director Dr. M. Prakash Sarugya K. Through air, feed, migratory birds and biomechanical means. Once this virus attacked the bird, they start showing symptoms and not a single bird or egg was imported from outside the state since September 2014. Hence, the virus infecting the poultry birds of ICAR came from unknown source and we are still working on this investigation, though it is very difficult to locate the source of transmission. Nisan Singh Ning Tambana, Rasbani Kunjambagi drama, Hukhaudraba Kundo Pareng Amasung Dr. Kamalgi Madhabi, Hindi da Handoktuna Ngasi Manipur Hindi Parisat ki hold the phone cre. Tharmasida MU gi Professor Dr. Yaswant Singh, Parisat ki President Dr. Takhelambam Kunjakeshwar, Ideal College ki Principal Oiramba Dr. Indra Mohan Zahasu Sarugya K. Social Welfare Department Sinduna person with disability singi nomagi oiba awareness game ama jiribamgi Dibong Ichel Club hold the pangthokre Tharmasida Hill Ghat
ग्राम पंचायत के प्रधान एम बीना CDPO जेरीबाम ब्रेक की मतुंग में अमुकन तराम नोकचरी Information Center of Kanglei Park Ikok na sinduna nimit mangani sathagdaba youth leadership camp ngasidagi koirengai uram leikai community hall da hokre haudopagi tharamda hengang kendragi MLA N Biren Center sigi president LJ Khuman Nilakuthi gi pradhan TS Nirmol Phumlo gi pradhan I Ranjan Su Sarugya Ke Manipur Heart Foundation na ukrul dagi sahi humpu surabi had hing tawthangi hat layang na ba lupa lising tara gi mating pikre Foundation asina thamoi gi leina ga mari leina ba lairabagi pankhai makha da leiba miyoi singda mateng pangduna lakle lairabagi pankhai makha da leiba imungi miyoi singna thamoi gi leina leiba yaurabadi mari leina ba che sang foundation da pisilakna ba khangalakle Kadana lamdam asidagi mayai ka bachinjak maru phangna muthatna ba pandamda leptana changsilak pa khongjangi saruka moina ngarang numidang wairam kada lamding Cherapur unit amasung lamding Cherapur apun ba nupi lukka khusamnaduna chatakhiba drive ta ni ama yuga konana phagatle hari driver sigi makha chatharakpada lamding ngangom laikai da yu liter tara amade ganja thaklambagi polam sing su phagatki Pagalaba polam sing ngasi miya mamangda mai thaduna mangankre Pagalaba miyoi police da sinakre hari District Health Society Thawbal amasung National Vector-Borne Disease Control Program Thawbal na sinduna World Malaria Day Thawram Thawbal wang matabada leiba National Health Mission gi hold pangthukre tharamasida CMO Thawbal Dr. N Jayantakumar District AIDS Officer Dr. Thanpa Sarto District Malaria Officer Dr. KC Luang Susarugya Ke Tharongi Sarukamu oina school mahiroi singi oiba quiz sangdam na ba amasu pangthuke Thawbal Kaithel da ngayon bisingi porpham pibagi matang da Thawbal Municipal Council na paikhalagriba thawong da pen da ba phongdoktuna ngayon bisingna ngasidagi Thawbal wang mataba waiting set ta chara henbagi khongjang changsinkhre tha ama pharaklaba porphamgi wathokasida Thawbal Municipal Council amadi Chief Minister na tumina laisinba pende ngayon bising ahal oire sole haiduna council gi luchingba singna porpham matnaba honare ngayon bisingi dimana se phangdriba phawba chara henbagi khongjang changsingani haire kain bikhok nupi samas na sinduna mayai ka bachinjak maru phangna muthatlase tungda haurakliban harol sing tinjang kaijang daba masama uphana lehelasi haiba pandamda ngarang maira gi khongchut ama Thawbal district ki kain bikhok khulda chatkre Bisnupur Police Commando amasung 2/5 GR gi apunba kangbu amana ZUF ki kadar ani tha sigi kulumdoida fare makata na lokhat pathabakta lubas sigi kadar amasu fare hade Police ki PRO gi cherol amana makhoidagi 9mm pistol ama kapayariba maru manga .38 ki pistol ama maru manga AK-56 rifles ama maru kun fare hade hausi sanabagi pau Nasi sanabagi pauda powerlifting Indian Powerlifting Federation gi miyeng makhada All Manipur Powerlifting Association na sinduna kumalampa ki sai sak holda Manipur yauna mapalgi team mangagi lifter marfu mangana sarukyaduna sathariba Eastern India Powerlifting Championship ki ngasi KG niputaret ki nupi masagi pangthokibada Manipur gi N Romolana squat ta point marfu bench press ta point nipu amadi deadlifting da point chamakun punna point chani nipu phangduna ahan bata kre ani suba position na Guwahati University gi Amina Begum na point chani kunithoi dasmik manga Manipur gi Victoria na point chama humudra manga phangduna ahum suba ta kre KG yankainithoi gi pangthokibada Arunachal Pradesh ki CS Sonia na point chani yankai tare dasmik manga phangduna ahan bata kre KG yankai tare ki pangthokibada Manipur gi K Homeshwari na point chahum marfu manga Arunachal Pradesh ki N Kunjarani na point chani humudra tare dasmik manga Guwahati University gi U Salama Sultana point chani yankai manga phangduna ahan ba ani suba amadi ahum suba ta kre KG nifum dogi pangthokibada Manipur gi SS Roni na squat ta point yankai manga bench press ta point kun manga deadlifting da point marfu punna point chama humpu phangduna ahan bata kre nupagi KG yankai humdoi kanglup ki pangthokibada Assam gi Biki Sharma na squat ta point chama nifu bench press ta point marfu manga deadlifting da point chama marfu punna point chami supna manga phangduna ahan bata kre State asigi Himandrana point chahum humpu phangduna ani suba amadi Mizoram gi Alena na punna
point chahum yangkhai manga phangduna ahum suba takre category asigi kg yangkhai mapan gi pangthokibada Assam gi Ranjan Majumdar na squat ta point chamani fumanga bench press ta point chama amadi deadlifting da point chama marfumanga punna point Jamri kuntra phangduna han batakre Mizoram gi Lalem Puyana punna point chahum yangkhai amadi Manipur gi Rakesh Sharma na punna point chahum supna manga phangduna ani suba ahum suba takre Manipur Veteran Football Association Sinduna Imphal gi mapal kangjebung da team kunna group mari thokna khaidokuna tha si tang tara Nepal dagi sanaba hokiba taratare suba challenge ka Veteran Football Tournament ki ngase sanakiba match ta basai thangwibana FC Imphal me koibibu goal amasno da mai tiba pikre basai thangwiban gi amata ngairba mai pakbagi goal adu ahan half ki tarataruk suba minute ta phangkiba corner kick amada M Devanandana heading tawduna chankibani match asida basai thangwiban gi N Iran Kumar da referee na yellow card book tawki tournament asigi atopa match amada KFC kesam thongna FBWA mapal kangjebung bu goal ani sinoda mai tiba pikre KFC kesam thonggi mai pakpagi goal ani adu Sibadatta amadi S Romi Kumar na ahan half ki ani suba amadi kuntra taruk suba minute sanki hayeng ahan match ta VSAC Churachandpur amadi Tabaspa tabung khoka sanagani ani suba match ta Upsa Lilong Jajing amadi Basan Nambul mapal ga sanagani Sawombung Student Club na Sinduna Sawombung Student Club ground da team tarani thoina group mari thokna khaidokuna Chathari bat Nipan Suba Inter Sawombung Invitation Football Tournament ki ngase sanakiba ahan match ta Wairi Yakairoi Club na SSYC Team A Sairembu goal ani amada maitiba pikre Wairi Yakairoi Club ki goal ani adu ke khomai amadi T Anandana chanki SSYC Team A Sairem gi amata ngairaba goal adu Digampuna chankibani tournament asigi quarter final match sing hayengdagi sanaba hawragani Silchar amadi Guwahati da chathariba taruk subai NEC Dr. T. Au Memorial Football Championship ta Manipur semi-final chankre ngasi aroiba league round gi sanakiba match ta Manipur amadi Mizoram goal amamam chanaduna draw chatkre Manipur gi goal adu N Pritam na chanki tha asigi tang kunipan da Manipur Nagaland ga semi-final match sanaragani Manipur Veteran Hockey Association na Sinduna ahum suba khumuksam Ibungu Yaima Memorial Men's Veteran Hockey Tournament amadi ani suba Tayan Jambobon Memorial Women Hockey Tournament team tarukna saruk yaduna hayengdagi Kumalampak Hockey Stadium da hawragani awdopagi thoram da Dr. CS Manglem Manipur Veteran Hockey Association ki President S Lokeshwar Manipur Indoor Hockey Association ki President L Mubi Hockey Manipur ki Vice President Ice Jamuna amadi Advocate N Sivdas na thoram pusing oigani hari Mathang thagi me taretagi tara phawba Maharashtra gi Sanglida pangthokadoriba National Indoor Hockey Federation Cup ta Manipur team gi indoor hockey sanaroi taramathoi khankhre Manipur team me tang ani da Maharashtra gi damak Imphal thadokani hari Jarur Sajai Stadium Guwahati Assam da pangthokadoriba kunthranithoi suba National Youth Basketball Championship ta sarukyanaba state asigi nupa masa amadi nupi masa gi youth basketball team khanbagi trial selection me gi tang amada Uripoga Somlaikai Indoor Basketball court pangthuklagani trial selection asida Manipur Basketball Association da affiliate tawraba club unit amadi association singi sanaroi nupa masa amadi nupi masa manga tha asigi tang kuntra phawbagi manungda association asigi official singda tharaknaba khangalakle Housing asino mugi engsagi pauda ICAR lamphel pataki phangba paugi matung ina ngasigi khwaidagi saba degree Celsius kunmathoi dasmik taru khwaidagi ingbana degree Celsius tara taret nungchita yawba ising maninggi chang ayukta sada marfudrani thoi nungthildana sada marfutaru nongjugi chang ama dasmik mapal millimeter ni Hauzare bedamaru pau mohana Nepal da chahi marfumathoi gi manungda khwaidagi kanba yuhara habada mi chamapan hena sire kaya amasu akayatoi singi marakta nanduna leiri Manipur dasu journalist singi West Board athuba matamda chanahalu haina IJU gi National Secretary Gitar Tha Pathak ta haikre amadi chama kunninga suba khongjom lal ningsing thoram khongjom tengol lampak ta pangthokre ngasigo na DSTV ne pizar paw mata solution jare ning tabiri ba singbu am kahana khurumjare